Admission open, admission open. Dorendro Memorial English School heirok part 2 khunou gi anouba chahi gi anouba 2024 session lagliba January gi tang 19 sagol se numit gi haujaragani. Maramaduna school asida hanadagi mahi tamliba mahiroi sing loinana guardian sing amadi naune school asida admission tawbining ba angang sing amadi guardian sing ne school awar matamda school da lengbiratuna admission form lobirana ba amadi mangjauna na admission tawbiduna session hobudagi class ya hounana ba noluksari. School asina satra singi damakta pijariba khudong saba singdi ahanbada mapa lekhidraba angang singi oina monthly fee lawjaroi admission khak tawraga mahi tambagi khudong saba pijari ani subada sahi simagi tuition fee amukta da punna thidok piba angang singi oina tha ani gi monthly fee lawjaroi ahum subada pokminna ba angang ahum punna school asna mahi tamlabadi ahum suba angang gi monthly fee lawjaroi mari subada School van service ki oina sahi simagi fee punna thidok labadi 50% dagi hena lawjaroi manga subada atal lab ki khudong chaba phangbigani taruk subada nupa macha amadi nupi macha singi tongan tongan ba boarding system pijari taret subada mama mapa leijadraba angang singi oina admission amasung monthly fee dagi 70% komthoksagani nipan subada class khudimaki first rank holder singi monthly fee lawjaroi Dorendro Memorial English School asi ICSLC exam da heirok private school gi oina thangna na ahumlak best school award phanglaba school ni loinana 2019-20 ICSLC exam da isai nongmai gi subject topper lawkhrabe school ni maramaduna school asina pijariba khudong chaba sing lobibaga loinana afaba satra sing semgat nabagi damakta Dorendro Memorial English School da lengsin biraksi